Kanglei pau thang mi ing tabili ba singbo taram na okcha bagal loina na ikok no na khorom jari ngasi gi phong ki ba tongan ba pau che singdagi lokhot chaba maru oi ba pau kara sandok na pijari Defense Minister Rajnath na security review tokre Pakistan na makhoi gi warplane ani India na kapthakre haiba yajakre Indian Force na Operation Sindur chathaduna Pakistan amasung POK da leiba terrorist camp mapan thugaiduna terrorist kaya hatkraba madung thaudok adugi matungda hojik oriba security gi scenario asiga mari leinana ngasi Union Defense Minister Rajnath na share loduna Army Navy amadi Air Force ki makok thongba officers singa loinana review tokre marak asida Pakistan na makhoi gi warplane ani India na kapthakre haibada masana yajakhibaga loinana Pakistan gi pilot amasu Indian Armed Forces singna phare hairi CDS General Anil Chauhan Army Chief General Upendra Dwivedi Navy Chief Admiral Dinesh K Tripathi Indian Air Force ki Chief Marshal AP Singh yauna ngarang New Delhi gi South Block ta chathakiba review meeting aduda hojik oriba national security gi scenario asi review tawki Chandigarh dana ngasi ayu anganbada Pakistan gi maikaidagi Air Force station singi akoibada aerial attack chatharakpa yai haibagi air warning ama receive tawbadagi air red siren khongki ngasi nungthil pung ahum rom tabadasu Central Delhi da air red siren khongani masida miyamna aki tujungba poktanabasu mangjongna advisory issue tawkhre marak asida Pakistan Army gi maikaidagi makhoi gi warplane ZF-17 ani India gi Jammu Kashmir da leiba military installation singda target tawnaba honabada Indian Air Force singna kapthakre haibada masana yajakre ISPR gi Major General Ahmad Sharif Chowdhury na media da phongdokibada lebak adugi ZF-17 warplane ani active duty tawringai da kaikhiba adugi damakta nungaitaba phongdorakli lan asina Eastern corridor da yamna kanna chathari civilian infrastructure kaya amasung amang ata thokle Pakistan gi maikaidagi lebak ani gi marakta lang thoknaba pamde leilibo wathok asi dialogue chathaduna waroisin ama puraknaba honaba pami haiki marak asida Rajasthan Jaisalmer da Indian Force na kapthakraba Pakistan gi warplane ani adugi marakta pilot amadi hingna phare hairi marak sida Union Home Minister Amit Shah na lebak asigi state sing amadi Union Territory singda leiriba Chief Secretary amadi Administrator singda mathokta ba section thorang lokotpa oina Civil Defense Unit ki makhada emergency power sing active oina leinaba khanghankhre loinana ngasi nungthil pung 12 makhai rom tabada Union Home Minister asina CR loduna BSF amadi CRPF ki DGP Singh yauna Ministry of Home Affairs ki official singa punna high security review meeting pangthokre hairi Makatarakpa pauda LOC paringda ceasefire thugaiduna Pakistan nomai kapsilakre Jammu and Kashmir da sangsilakna bahonarakpa Pakistan gi terrorist taret BSF ki kangbuna nomai kaptuna hatkre Bharat amasung Pakistan lebak ani gi marakta ungkhatnabagi chang wangkhalakli ngarang ahingsu Jammu and Kashmir Pakistan ga lonaba line of control LOC gi athingba thugairaga India da changsinnaba honarakpa Pakistani terrorist taret border security force BSF ki kangbuna Jammu amasung Kashmir gi Sambal district ta nomaina kaptuna hatkre hairi Pakistan gi LOC paringda thamliba ceasefire gi athingba thugaiduna nomai round kaya mrung kapsilakre adubu Bharat gi lanmina su chapchana khut handuna ngakthokki hairi masida natana Pakistan na Bharat gi awang amasung nongchup ki paringa naknana leiba India gi chahar singda drone amadi missile sizinaduna haukiba ahingda attack chatharakpada Bharat ki lanmi singna ngakthokduna mai pakhan khidre hairi amaromda Jammu amasung Kashmir gi line of control da su Pakistan lanmina ceasefire thugaiduna atat akham laitana nomai kapsilakibani maduda Indian Army na khut handuna Pakistan gi lanmi takthokki hairi masida natana Jammu and Kashmir gi Pathankot amadi Udhampur da su Pakistan lanmina landarakna bahonabada Bharat ki lanmi singna mai pahan khide hari leibak asigi ningtamba amadi apunbagi saktam kahendana Bharat lanmina chapchana tawdang loduna Pakistan singnarakpa sing maithiba pigani haina Bharat lanmi gi makok thongba singi maikaidagi phongdokore amaronda Punjab ki Pathankot
Jalandhar amadi Amritsarda haukiba ahingda Pakistani lanmi singna landarakpada Bharatki lanmina ngakthokre makhatana Punjab ki Badhintagi sarukta Bharat amasung Pakistan lanmi anigi marakta ungkhatnabagi chang hena wangkhalagli orakliba phibam asi yenglaga Union Home Minister Amit Shah na BSF ki Director General unaduna hojik oiriba ngamkai paringi phibam asi yengsinkhre Amit Shah na airport security gi matangdasu CIF ki Director General unaduna wari chanaduna ngak senbagi thabak chapchana khangankhre hairi jairak sida ngarang numidang Jammu amasung Kashmir gi nongchup thangba maiki desu Pakistan masing yamlaba drone sing pasilaki adubu India gi air defense system na ngakthokuna makhoi gi attack adu mai pahan khidabani hojik Pakistan gi attack ngakthoknaba Sundarshan Chakra koba air defense chamari rom mathau tari Pakistana makhatana attack chatharakpa yabagi thajaba leibadagi lokalakpa section thorangi thabak ama oina Rajasthan gi Kishangarh airport Punjab ki Ludhiana airport amadi Himachal Pradesh ki Budar airport thingjinkre Delhi airport ti mahoksagum plane paitok pasin tauri hairi amaromda Bharat amasung Pakistan lebak ani gi ngamkhai paringda leiriba Rajasthan gi saruk singda Pakistan na attack tawrapa yabagi chingnaba chauna leibadagi Rajasthan government na ngamkhai paringda leiriba district singda numidangi matamda mai muthatba government ki karmachari suti loba yadaba school college sing suti thadokre Chairak asida Gujarat ki Gandhinagar da leiba State Emergency Office da awangba thaki mifam ama State Authority na pangthoktuna section thorang singi thabak lokotpa haukre hairi Makatarakpa atopa pau amada Pakistan gi Sialkot amadi Lahore da attack chathagre Pakistan na India da drone attack sing chathakraba matung ngasi ayu anganbada Pakistan gi Sialkot amadi Lahore da missile attack chathaduna landakre ngasi ayu anganbada Pakistan lanmi singna Jammu da akanba mongda nongmai amadi atai artillery sing kapsinduna attack chatharakpa horakhibaga loinana India romdagi su air defense gun sing sijinaduna handuna Pakistan romda kapki haina official report amana phongdokli Chairak asida Jammu division gi Kewar amadi Akhunurda total black down thamduna silent khongki hairi Indiana Pahalgram terror attack ki matung tarakpada terrorist singda laman khumba oina operation sindur haudoktuna Pakistan occupied Kashmir da leiriba terrorist singi camp singda Indian Army Forces singna attack chathaduna lakhibani amaromda Pakistan na India romda chatharakpa attack khudingmak paukhum Indiana matik chana amadi matam chana pinaba tharang togduna leiri haina defense ki official source na phongdokli Makatarakpa pauda Indiana chathariba counter terrorism ki khongthangbu malemgi lebak kehana yaningba amadi chawatpa phongdoknarakli Indiana terrorist singi mayokta leptana operation sindur launch tawduna chathariba counter terrorism ki khongthang asibu malemgi lebak kayana yaningba amadi chawatpa phongdoknarakle haina AR gi pau amana hairi pawasina makhatana hai international community singi maraktagi USA UK Israel Saudi Arabia Qatar amadi UAE na Indiana lawriba phirep asi support tawi haina phongdokre European Union amadi member kuntare na Indiana lawriba phirep asida chawatladuna amata oiba amadi akanba wafam sing phongdoknarakli US President Donald Trump na India da solidarity gi utladuna terrorism gi mayokta lepa amadi muthatnaba honaba asi sovereign right ni haiki UK Foreign Minister David Lammy amadi former Prime Minister Rishi Sunak na lebak amata da cross border terrorist singbu Toroidabani haina phongdokre Russia amadi Israel gi maikaidagi su terrorism gi mayokta leiba khudingmakna lemina khibaga loinana thengnaminagadabani haibo wafam kaya thamlakle hairi panmayabadi April 22 gi Pahalgram da chathagiba terrorist ki attack adugi matungda Indiana operation sindur launch tawkhibaga loinana Pakistan amadi Pakistan occupied Kashmir da leiba terrorist singi camp ta attack chathaki adubu Pakistan military side singdadi attack chathakide India gi operation sindona malemgi lebak singda terrorism mayok naminasi haiba message ama piribani hairi makatarakpa update China gi president Xi Jinping amadi Brazil gi president Russia da thongkre
China gi President Xi Jinping amadi Brazil gi President Luiz Inacio Lula da Silva Russia na Second World War II loisilakpagi maripurak suba anniversary of Victory Day saruk yanabagi Russia da thungkre Ukraine na makata na Russia da attack chatharakre hari amaromda Russia gi Victory Day celebration asi Russia amasung Ukraine gi akanba lan maraktani Ukraine gi President Zelensky na phondorakhibada Russia na Ukraine da numidangdagi hoduna ballistic missile sing sizinaduna drone attack chamaga nipurom chatharakhibani Russia na drone attack sing adu hek ukhibaga Kiev amadi atai cities singna numit chupa silent khongki amadi miyoi kaya sikhi authority na rescue operation sing Kharif Samir amadi Kiev ta chathaki haina mahna fondoki hariban numit asida Russia amadi Ukraine gi atiya singda ing tappa laikide Ukraine na propose tawkiba ceasefire gi matung inna numit kuntrani tuminna laiki Ukraine na ceasefire handokiba laite diplomacy gi khudong chaba piduna lakibani adubo malem pumbana khangi Russia na hiram asida tuminna laisinduna nongna attack toba horakibani haina Zelensky na mahaki expose ta Thagat Kibani. India ge Prime Minister Narendra Modi su Russia da pangtokadoriba Victory Day parade asida yawba laknaba invite torakibani adubo hawjik India amasung Pakistan ge marakta leiriba tension asina maram oiraga PM Modi di Russia ge khongchat asi cancel tawkibani hairi. Makha tarakpa update Uttarakhand da helicopter kaibagi thodokta pilot yauna miyoi taruk sikre. Uttarakhand da helicopter Kaibagi thodokta pilot ama yauna miyoi taruk sire haina agency gi paw amana phondorale helicopter aduda miyoi tare tongkibani hinghoriba miyoi ama adu phibam luna sokpadagi layeng chathari laibak thiba thodok asi helicopter aduna Dehradun dagi hasil helipad tamna pairakpada thokibani thodok asi karamna thokibano haiba chapchana khangdoknaba thihumbagi tabak chathaba hokre nakalamromda China na saba air strike sing sinaduna India gi fighter jet manga kapthakre haina Pakistan gi foreign minister Isaac Dharna phongdokre Pakistan na kapthakiba India gi fighter jet sing adudi France na saba Rafale 3 mix 20 ama amusung amadi Su-30 ni hairi nakal amoromda Gujarata police personnel singi suti loina kakthakre Pakistan da lonariba samudra mapalda security ki section thorangsu kankhatkre thongasi India madi Pakistan leba ani ki marakta lal soknabagi oirakliba phibam asida khudakdagi mathau halaknaba suti de laikiba personnel singbu kokhatnaba khangan kibani hairi India Pakistan ungkatni ngai cherak asida langi section thorang sing lokatnabagi Ministry of Home Affairs na state singda akanba section thorang lokatnaba khangan kre Karigumba yeknabana landaraklaba amadi langa manaba phibam ama lakpa tarabadi masibu thengnanaba civil defense rule gi makhada chapchaba thabak sing lokatnaba Ministry of Home Affairs na state amadi union territory singda cherol thaduna khanghan khre agency gi pauna hai Ministry of Home Affairs na state amadi union territory singi chief secretary singda cherol thaduna civil defense rule gi makhada emergency gi thabak sing state ki shakti makhada lokatnaba khanghan khre karigumba yeknabana attack tawraklaba natraga langa manaba phibam ama lakpa matamda micham miyam gi lanthum ngak chenaba amadi nomagi tangai phadaba thabak sing maru oina electricity water amadi transportation gi thabak singda apan mathoktanaba civil defense rules lising chamapun humpunipal gi section 13 gi makhada special power seasonaduna state government singna thabak sing lokhatnaba khangan khibani municipality gumba local body singda masagi fandagi hariba emergency gi thorang sing asi lokhatkadabani hariba thorang asi hana local body singna routine oina toromba thabak singdagi priority piduna tawgadabani karigumba tamthiba attack ama thorakpa tarabadi miyam ngak senaba amadi miyam ge lanthung ngak senaba thabak lokhatnaba civil defense act lising chamapun humpunipal gi section 13 na state government singda shakti piri local authority singi lejariba fan singna section thorang asida ahenba miyeng thamduna masida sinagadabani hainasu Ministry of Home Affairs na khangale Makha tarakpa Manipur gi oiba paw amada Princeton International School da athingba thamle haina KCP PWG na phongdorakli
Lairaba miyamdagi loksinba selna chalaiba Prince Tol International School atinba thamle haina Kangleipak Communist Party KCP People's War Group ki Central Media Coordinator Secretary Comrade Lenin Maiteina thadorokpa chirol amana phongdorali chirol asina makhata na hai haukiba me marigi ayukta Khetri awang leikaida leiba Prince Tol International School gi gate bom thamlamba adu party asina khunai asigi education trader ama oina categorize tawraba matungda asok apan yahondana ahanba warning oina bom gi khudol adu tamlambani karigumba maram amagi damak lup asina school gi gate bom thamjin lamlibano haibasi lebak miyamna nungda soidana angakpa amaga loinana wahang kaya hangninglomgani haibasi lup asina mayek sengna khangi amadi puba thangba ngamloidaba sel gi damak bom gi landa haurakle haina soidana khalamgani lup asina lebak miyam khangna kaya rak lairaba miyamdagi namthak tawduna loksin kiba sel pithoknaba khanghalabaju sangga chawba khulingba MLA singi imung manungni haiduna muktuna leibana maram oiraga hariba thawdok adu mayokna kibani karigumba numit humni gi manungda lawsilriba chenyam handorakdrabadi akanba thabaksing mayokna kigani haibasi khangjingadabani haina warning tawrakli neo colonial gi India gi diluted education policy gi colonial design da based over education gi safuna kanglei nationalism manghanduna laklingai cherak asida Prince Tol International School gi education taikun Sheikh Abdul Hakim ga chanminariba singna laireba miyamdagi thabak happy gani haiduna khongbat kiba sel sing thadaduna diluted education atmosphere ama khunai asida haudorakpada achoba tawdang loduna lakli tachengna harabada warning class miyamdagi khongalak kiba chelsing hariba school asida thadaduna miyambu mit thalallaba matung mahiroi singbu lalon pot oina sijinaraga sel tanbada halengdraba capitalist singi marum kokpham sanglen amani haina loop asina ubaga loinana educational institution ama oina recognize tawde amadi namthak tawduna khongat kiba sel thadaduna chalaiba Prince Tol International School sajinnaba thabak kobagi cherol sing thoktuna working class miyamdagi khongat kiba sel sing handoktriba phawa khudaktagi athingba thamle hairakli Makatarakpa aroiba pawda search operation da Tafau Kuki village dagi khulai kaya phagatpaga loinana lalauba tarasu phagatpa ngamkre security force na tongan mafam singda search operation gi manung channa ngarang senapati police station gi manung chanba Tafau Kuki village da masak khangdaba khulai paiba singna losinduna thamlamba khulai sing phagatpa ngamkibaga loinana lalauba kaya amasu phagatle hairi ngarang Tafau Kuki village da chathakiba search operation aduda phagatkiba khulai sing adudi ball action single barrel rifle ani .22 rifle ama magazine ama 9mm pistol ama magazine ama 9mm live ammunition ani .22 gi live ammunition taret 12 ball empty cartridge nipal pagat pangam ki hari amaromda ngarang security force na Thawal police station gi manung chanba lamding khuman tem lekai da chathagi ba search of extortion kidnapping amadi monetary demand tawbada chenaba KCP gi lanmi mari su fare hairi police ki pauna hai faro myo sing adudi khodak nomai khong awang lekai dagi ningthaujam Amitra Singh Elias Abharat sahi kunmapan lamlongai dagi phairembam malemnganba maitei Elias Bibarel sahi kunmathoi mayang Imphal iyong cheshabadagi cheshabam Umar Ali sahi kunithoi amadi trong lawbi makha lekai dagi yumnam angoksana Singh Elias thoibi sahi kunmathoi kawi hairi makoidagi countrymed 9mm pistol ama magazine ama maru ahum 36 ICE hand grenade ama mobile phone mari sim card manga phagatle hairi amaromda matam ikan kanadana sekmai bazar dakisu laloba asimaki lanmi amasu phagatle hairi pharba myoi aduna nambol isok wa number 1 mamang lekai dagi yumnam Vidya Sagar maitei Elias Sagar sahi kunithoi kawi hairi tha asigi tare tasu lalolup adugi lanmi amasu masagi mayumdagi security force ki kanguna phaki hairi tharba myoi aduna nongren maning lekai dagi hidam aboi sing Elias atapa sahi kunthra kawi hairi amaromda matamikan kanadana KCP PWG gi lanmi ama Khuman Lampak Sports Complex manaktagi fare hairi faraba myoi aduna kukhau laisam maning lekai dagi sagol sem bobo maitei chahi kuntarup kawi mangondagi su 4 wheeler ama Aadhaar card ama
lupa lising ama chahum kunthra yawba wallet ama mobile handset ama fagatle hairi amaromdana ngarang amadi nahalsu Manipur Police ki kangbu singna tongan mafam singdagi KCP PWG gi lanmi ahumsu fagatle hairi pawasin hai farwa myo sing adudi Naran Konjin makha lekaidagi hojikna lilong chajing mamang lekaida leiraba Chanjenbam Chandramani Singh Elias Boinau Elias Tada Elias Yambung Sahi Yankhani Toy Kawi Mangondagi mobile phone mari Aadhaar card amasu phagatle hairi tha asigi taretasu Ningthokong Kha Karungda leiba 1 number 7 dagi Lalub asigi lanmi amasu phagatle farwami aduna lekai adumaktadagi khundrakpam Naresh Singh Elias Boicha Sahi Kunthra Kawi Mangondagi su mobile phone ani SIM card ani phagatpa ngamle hairi